Government of Manipur Secretariat की थोलक notification ama mayam da thamjari hairiba notification sida maruoina palliba wafam kharadi Chief Minister yauna minister singi portfolio singen thorakri hairiba si ahanbara Sri Yumnam Khemsan Singha Chief Minister Manipur gi maki portfolio si any department not allocated especially haina thamli loinana Srimati Nepsa Kipken Deputy Chief Minister gi portfolio maki department ani fangli Ahamda Rural Development and Panchayati Raj Department ama anisubada Tribal Affairs and Hills Department ahum subada Sri Losi Dikho Deputy Minister gi Makisu Department ani fangli ahanbada Public Health Engineering Department amasum anisubada Forest Environment and Climate Change Department Mari subada Sri Konthauzam Govidas Singhagi Makisu Department ani fangli ahanbada Home Department ani subada Youth Affairs and Sport Department Manga subada Sri Khuraizam Loken Singha Minister gisu Makisu Department ani fangli ahanbada Art and Culture Department ani subada Tourism Department High notification asida Manipur gi Chief Secretary oiriba Dr. Punit Kumar Goyal gi khuyek pidna thadorakli Class 8 की Social Science textbook sing khongalangnawa khangkhri National Council of Education Research and Training NCERT na phongba Class 8 की Social Science textbook Part 2 की lyric sing March 3 की nungthilpung amataba matam phawbra khongalaga mari lenaba ZEO sing na pikhalangnaba Director Education East ta mari lenaba sing khangkhri Supreme Court of India na lokhalakpa su moto case SMWC number 1 of 2026 diary number 12453 2026 ka mari lainana sahi sigi February ki kun taruk takiba order mana class 8 ki NCERT na puthokpa Exploring Society India and Beyond haina mingthonba class 8 ki Social Science textbook part 2 odu makhatana Phongba amasum nauna number natragana digital do miyam na sandokpada athingba thamkhibani Director Education SNG Dogendro no khuyek pi duna thokiba order aduda hai February 13 ki hearing aduda Supreme Court na NCERT gi Director Union Government amasum mari lainab State Education Department ka mari lainab sing ta naraga lairi adugi copy sing hard natragana soft oirabasu hauzi mahairoi sing da phangan khiba loinana storage tawraga thamjaliba sing retail outlet sing natragana educational institution sing da pithokiba sing khonggatuna miyamna phangandanaba khongthang lokhalakadabani Supreme Court na makhata na piriba direction adu ki matung inadi mahairoi sing na phangan khiba kaithel di yaukraba amasum store da lairiba lyric sing physical natragana digital oiriba punama kudak da khonggatlaga Sil Tauxin Batloina Maduga Madi Lainaba Compliance Report Pikalana Bamasum Ladic Adu Yauriba Kantiana du Yumpam Oiraga Mahiroi Sing the Takpi Tambi Bigi Tabuk Makasa Tandana Viki Texasi Director NCERT Amasum School Singi Principal and Launabasu Supreme Court Khan Kibalaki Lakibani Maramasina Wapamasida Yumpam Oiraga Mari Renava Retail Outlet Sing Manipur Lady School Kudimaki Principal Headmaster Sing Ladigashigi Hard Copy Natragana Soft Copy Sing Miam the Yon Manatragana Makatana Taduktana Bakangali Hena Order to the Pali Employees Sing Society India and Beyond Hiding Mington Ladigashigi February English Singaniga Kunga Trukta NCERT Nafongba Ahanba edition ki lyric asigi mari super chapter yauriba the role of the judiciary in our society amasum masigi mari renaba subtopic corruption in the judiciary haibisi yauribani makatana class 8 ki social science textbook part 2 asigi copy sing loina khongotlaga mari lenaba ZEO singda March 3 ki nungthulpung amagi mamangda sungsoi sudina pikhalangnaba Maharashtra Explosive Factory the Tokiba Pokai Bigi Tauku Sikiba Taragama Pansuri Asibaksang Ama Makatana Pumagaloina Asopa Mana Laikanabangam the Sikibigi Matung Maharashtra Ginakpo District Liba Explosive Ki Factory Yama the Pokai Hiba Taudok Sikiba Migi Masing Taragama Pansuri Hena Police the Pundokri Housing so Asopa Walker Kungo Homdoi Nagpur Tuan Hospital Sinda Laying Li Hena Mokoin Photoclip Pokai Bigi Taudo na Nagpur District ki Katol Tahsil gi Manungsanba Rolgaon the Liba SBL Energy
लिमिटेड की फैक्ट्री द थोखिबनी फैक्ट्री एदु माइनिंग अमसुम इंडस्ट्री की थबक सिजननबा एक्सप्लोसिव सिंग साब की थबक तौबनी पुलिस ऑफिसर अमन हाइदी पोखाइबगी थौदुओदु सोखिबो वर्कर अमा लेकनबा ngamdana sikhi हाइदी मसिगी मथक्ता अति अकाई सिंगी मरक्तगी असिबक्सांग अमा मखाताना फंगबगा लोइना SBL एनर्जी लिमिटेड की फैक्ट्री द थोखिबा पोखाइबगी थौदुओदुदा सिखिबा मिसिंग तरागा मापन सुरे हेना मांगना फोंदोखली मांगना हाइखि लाइखिद्राबा मि अयामा मसक खंगबा ngamबगी वांगमद मैना साख्रबना मरम ओइदना मखोइगी मसक खंगदोकनबगी दमा DNA टेस्ट तौबगी थबक सथारी हाउजिकसु अशोक वर्कर कुनगो हुमदोय नागपुर की तुआन तुआनबा हॉस्पिटल सिंग लयेंगली हेना फोंदोकलदुनो ऑफिशियल सिंगदुना आखि हाउजिक अशोक कयामुकी फिबम लुना लेरी मरकसिद नागपुर की गर्जन मिनिस्टर चंद्रशेखर बावनकोलेना शेयर लौदुना ngarang awang puthaki mifam ama pangthokibaga loinana nangi thagdo adugi matangna kumna khanakri mifam adura tongan ba department singi senior official sing local MLA sing amasum atailu sing basingna serok yakhi amaromda nan thokiba pokhai bigi thagdo aduga mari lena police na SPL energy limited ki director mapan phari hanisu paus ta makhatana phongdoki अमरोमदना लेबानन द इजराइल की एयर स्ट्राइक सिंग यामद्रबद मियोय कुंथ्रागा मथुई सिख्रे हेल्थ मिनिस्ट्री हेजबोलाना इजराइल एटेक्स तौख्रबा मतुंगदा लेबानन यामद्रबद मियोय कुंथ्रागा मथुई सिख्रे हैना लेबानन की हेल्थ मिनिस्ट्री ने थोकाब नुमिता फोंदोक्रे हरि ईरान टारगेट तौदुना अमेरिका अमसुम इजराइल ने एयर स्ट्राइक कैंपेन सथख्रबा मतुंग हेजबोला की एटे मदुगी लमन खुमदुन इजराइल सथरीबे एटेक सिंगना मिडल ईस्ट हाउजिक थोकलिबा लान पाकथोक सखथोली हेल्थ मिनिस्ट्री ना हाकी एयर स्ट्राइक सिंग अदुदा मियोय सामगा निफुगा मापन सु सोखी सिखिबा मियोय सिंग अदुगी मनुंगदा सरुक अमा थोकपगी अनि खा थांग लेबानन दोखी मरा असिदा कुवेत एटेक कन सथरी लेबा असिदा लेबा अमेरिकन सिंग युमदगी थोक्तनाबा अथुबु वार्निंग अमा US ने इशू तौखी एम्बेसी द लाकनो हाइना US ना अकुप मरोल सिंग पंदन फोंदोखी हेनसु पाओ मन मखाताना फोंदोखली तेंदकपा पाओ मना पाकिस्तान की फोर्स अफगानिस्तान नोंमै मरु अमसुम बॉम्ब थम्पम थुआइख्री पाकिस्तान अफगानिस्तान तालिबान की मथक ऑफेंसिव लेप्टन सथ्री अमसुम लेबाक की सिक्योरिटी फोर्स नोंमै मरु अमसुम बॉम्ब थम्पम अम थुगाइरि हाइना स्टेट मीडिया इंतोकाब नुमित फोंदोख्रे हाइरि किलोमीटर लिसिंग अनिग सत्रुक हेना सांग ngam paring da leiba mafam yankai go humdoi da afghan taliban forces singa attack taukraba matung mamang sel pakistan operation gazab lil haq sathakien su paus ta makhatana su phungdorakli hausik sathariba military operation pakistan afghan taliban semri taraga manga harkre masum songa ga marfuena so onkre haina information and broadcasting minister ataula tarana phungdokhi रिहाब विलेज अथॉरिटी की मैकेडी की मार्च अनि इंग्लिश सिंग अनि के कुनगा तरुक्ता प्रेस स्टेटमेंट मा थोलकली हाइरिबा प्रेस स्टेटमेंट असिदा मरुइना पल्लिबो वफुं खरा हौखिबा मार्च की तांग अनि इंग्लिश सिंग अनि के कुनगा तरुक्ता नामथिलोक नेशनल हाईवे 202 की लंबी दलाकपा रिहाब विलेज की रेसिडेंस की मियोई मरीबु तमथीना असो अपन याउन फु सखिबु थाउदो ओदो अकन ममोंगदा कंडेम तौगे हेन फोंदोरखरे मैकेनिकल फॉल अमसुम सनराइज रिफ्लेक्शन मरम ओइरगा हाइरिबा विक्टिम सिंग असि अल्टो मारुति दा रिहाब विलेज तमना लाखिबा थोनिंगदा थागदो सिंग थोखिबा पनबगा याउना ड्राइवर सिना महागना तौखिबा अरानबा सिंग अदु मसाना यजखिबगा लोइना एपोलोजिस्ट तौखिबा वफम याउन फोंदोखली मसिदनतना हाइरिबा थागदोक सिंग असिदा एल्डरली को पैसेंजर ओइना लाकपा ओपोजिट साइड लाकपा vehicle अदुगी मियोय सिंग अदुना provocative oiba masum communal remark oibagi mawongda victim sing da satarkhiba thawong sing panbaga loinana makhata na victim sing asina santi oina hariba thawdo wathok sing asi lusinna ba khonaki haina pali adubu minute khrigi manungda hariba group sing haibadi miyoy yamlaba koki military singnaba kungi mathakta hariba thawgo phom asida laktuna ethnic line da physical attack targeted tarokhi haiba satarkhiba wafam yon phongokli masigi matungda
medical report ki matung na hariba victim sing asi sathina aso open kaya ama nang khiaba confirm to bungamde masidana tana makhui gi gari sing su akai toi thok kheri masidana tana hariba thagdok thokpu jaga asidagi meter khra da lapna leiba security force station tawduna lei haba wafam yawna pali adubu hariba thagdok thokpa asidi assault to ba matam asida intervenes amata tawkidi hariba thagdok sing asina violence katang tawba katang natana masigi mayokta peaceful coexistence ta silence to heba wafam yawna phongtokli hariba thagdok sing asina maram oiraga Rehab Village Authority ki maikeri gi wafam kya majik demand tarakli sathok chasin tawba matamda aswa engam yaudana bagi damakta akan mamongda security arrangement tawbiba masidana tana proper medical care protection amasum victims singi justice purakadabane ba wafam yauna hairiba thagdok sing asi matungda muhana thoktana bagi damakta prevent tawna bagi damakta responsible lobangam security force sing hariba jaga asida deployment tawgadabane haiba masidana tana hariba thokriba thagdok asigi matangda aranba mawongda aranba kaya ama sandokhiba miyoishingi mathakta strict legal action lokhatgadabane so hairi rehabilitation na matam supada peace mutual respect amasum lawful conduct tonubagi damakta leptuna lairi masidana tana justice puraktriba phawba deliver tawdriba phawba compromise tawro haba wafam amasu clear oina thamlakli hariba perpetrator sing asi book tawgadabne haba yauna wafam kaya ama Rehab Village Authority Kamjong District Manipur gi maikei digi issue torakli